Asiki tang tagi hogdon taramafun fabo umiam lake Silong Begalia da pangtukiba Asmita Lake First Northeast rowing ragalat English kunga mga da saruk yari ba Manipuri players sing Takmu Water Sport Complex marang amadi players sing imu manung sing miyoy sing Arambai tenggol Unit 13 na Imphal International Airport lay pareng amadi achamba kudol piduna taramna okkhre panbaya abadi pangtukiba competition asida Manipur gi ona official o home player kun mathoy na saruk yaduna medal gold taramanga silver medal amadi bronze medal ahum phangduna overall team champion loba ngamlakhibani taram opagi tharam aduga mailina rashtriya Sarvapuri Sangathan Nation First ki Vice President Morang Them Indrajit na phungdokhibada sanaroi sing asina tangai fadana lenga ki maikaidagi mateng ama fawba phangdana parents sing na honajaduna medal kaya purakpa ngamliba asi pukning thawat ningai ni haike competition asida 50 meters sub junior girls single sculls amadi sub junior girls double scull 500 meter da goal laro khabi KH Premchan amati KH Chandranganbi ani ki machanupi khwarapam Midalakshmi na phongdokhibada mahak mamangda Hyderabad ta pangthukiba competition da su bronze medal laro pangam khelana North East ki ona pangthuliba competition asita goal ani lobang ngamliba asidagi hena national ki thakta medal hena lobang ngamna ba khonagani haike thanaroi amadi art culture da Malayam da masak tahi di hai adu ki tawdabo ngasi tawriba sanaroi sing asi masa gi lai ba parents sing na masa bu sibadagi masa gi ariba charaga state government amadi mari lena ba department sing gi mate matte yaudana ngasi Shillong da cha sing sina sanaba chaluraga soba gold medal tara ga manga amadi silver ama bronze hum darok laga lakpasi yamda pung thoganingai